Iramdam Iraipak Ima Leipak Nungsiba Haibasa, Tabakuna Amadi, Tamui Shangbuduna, Taxera Kadavane. Miamna Su Tamna, Adumak Kanglakane. Adubu, Ai Ima Leibakidamak, Asi Tauri, Asisu Tauri, Thawaina Papamude, Shibaki de Haiduna Koilau Lawa, Sarasanba, Ishana Ishabu, Ima Leibak Ningjaba, Nungsijabani, Haina Saktak Zaba, Masidi, Tamui Singna, Ima Leibak Nungsibagi, Kudam Nate. Aduabadi, Ima Leibakidamak, Jong Tokli, but no one the Wang Simatang hanging. Nak Ima Leibakbu, Kayamong Yamna, Amadi, Kamdung the Nungsibage. Khangminnasi Ngasigi video the Kangleipak asigi, Tang Labamapari, Sahitia da, Sana Konabada, Nadyoiba, Tabak Toramda, Luchingba, Oibada Matik Chakiba, Amadi, Maru in a Mika Pony Hingba Panzakidaba, a name Awangi, to Hot Pibagi, Janabi Kayagi, Mayok the Lakiba, Tauna Papa, Mabukil, saying the Mama Leibakbu, Nungshizakiba, Jananeta Hijam Irabot ki PUNSI wari. PUNSI Makena Han Mokta the Miamu, Taram Nokchari. Burma Manipurbu Kudum Zankiduna 1819 dagi 1826 fawba angaba phangna mina tabada akiba pokadaba mong da otpa neiba kaya tawduna chahi taret kuntak thoke masibu English da the 7 years devastation haina khangne Burma bu maithiba pinabagi damang matamadugi iningthau Maharaj Gambhir Singhana British ki mateng nike asumna 1824 da British na Burma gi mathakta lan lauthokduna Manipur gi mateng pangduna Burmese tanthoke 1824 gi Burmese tanthoki bagi lan phamasibu First Anglo-Burmese War haina khangne Lanasi loiba matamdudani Treaty of Yandabona Moiraga, Manipurgi Cabo Valley, Burmada Pithokibaso. Land Phamasi Loiduna, Maharaj Gambhir Singhada, Ningthau Kubam Hanjinke. British ki mateng lorubudana Moiraga, Matamasidi, British na Hakting and Natrabaso, Nakoinana, Manipurgi Lamit to meet Lengaglonda, Adumok Yakshin Cre. 1891 April Tangkoma Panda, British na Sahi Tarukta Ngaiba, Surchanbu Ningthau Ohenduna, Manipurgi Lengaglonda Yakshinduna, Manipurgi Maning Makata, Mamapung Pana, Mankiba Matamasidani, Hijam Irabot na malemda Sapong Lakiba. 1896 September Tangkuntra da Pishum Thong Oinam Laikai da Hijam Ibungahal Amadi, Songtham Chanu, Tamal Ngangbi Anigi Masa Hijam Irabot Pangjake. Nong na mapa kaina kibina maram moiraga mama na puraktuna moirangkom sawaijam laikai da leiba mani ibema sawaijam ongbi ibeton gi mayum da laike. Ibeto na matamasi da lengaklon haibadi politics ki oiba wari kaya lausinga mari leinaba wari watai funga wari kaya tatana numit khudingi libi bana Irabot ki wakhalon da rajniti ki oiba amadi leibak miyam gi afaba thabak kaya tawningbagi ichillama piki haiba ojaibungo kakching tabam Gunachandrani iba lengaklon gi lambi da lamyanba Irabot hairiba lairiga sida palle Mahak 1913 class 5 forward Johnston school da mahi tamke masigi makhadi Bangladesh ki konung Dhaka da ibeton gi machanupa Samrendraga loinana lairik makha tamthake Irabona Dhaka da lairik tamba chatkibagi matang asi khajitang controversy leiba wafam amakhangne ibeton gi mapuroiba ibo chawba se ningthau konungi darbar member ne mahaki mapa haibadi Samrendra gi mapubok asisu ningthau Chandrakirti gi matamda yamna maming chatkiba ningthau ga nangnaba misak amane maram asina ibeton gi imung ase ningthau ga nangna mari leinaba khutkan panganba ningthau gi mawa chatpa imung amane matamasi Manipur da Gauriya kan chatliba amang asingi chanabi angaba phangna kalingai matamne maram asina ningthau masasing na mapalam da lairik tamba chatpa matamda atopaga sokna samnaba yadabana makogi thabak ingkhang mateng pangbinaba chai ising thongbinaba misak ama dumak loina duna challe maram asina matamsida Irabot na Samrendra ga loina na Dhaka da sakibase Irabot na mafam duda ming chanduna lairik tamlabasu Samrendra gi thabak ingkhang mateng pangnabagidamak loina kiba oigani haina akang hai kaya na thamme Dhaka dagi mak chenthoraki bagi maram sa mangna Dhaka da minaigum leibadu pamdaba mi amana amabu hanthaba miyeng da yengba hangoi tukachabaga loinana amanga singi chanabi sibu yaningdaba maki wakhalon aduna maram moiraga Samrendra ga leiminaningdaba dagi ni haina aiba kharana phongdoe aduga kharadana lairik laisu tambagi shell yamna walakpa mamalu khrabina matik chaba senpham kaya tharaktabana awara pana pik thanbadagi chenthoraki bani haina phongdoe Animaksi oiramba yabagi oithokpa dumak leitabadi nate amabu oire mahak mahi masing tamlingai chahi matang asida punsigi awaba saithing kaya galoinana lakre haibasibadi achummane asumna matang matam chadana Manipur da chenthoraki manegi yumda changmang ngamdabana ningthem pukri mapanda leiba mamanaba magi yumda changjapam lawduna leike laibak thibadi matam asida haibadi 1915 da maki mama so muk sangsar sa thadoktuna chatkre Irabot masagi chahi 18 da mama mapa animak kainakre Nauriba Tinesgi yak lauba ngausina ningba zazat ki changyeng kaya tawnimu matam haujikta hairagana mama mapada oinajaduna gari layu mobile leibiyu paisa piyu haiduna ningai tawriba matam makoigi makha pona leigadaba matam asida lamyanba Hijam Iraboti mama mapa animak kainakhrabane matam sida Irabota pharunggadaba nungaitaba emotionally hurt tarunggadaba mayamado khallubada tu chunge maram asina chahi nauringaida singnaba amadi thongna leiba irai laina tokthoktabagi mami amadi chauna takhrabane Maha class 9 tamak tamlam laga adumak lairik tambasa loishin kre
Manipursi sanarugi factory waribasigi chapchaba praman kaya thainadagi adumak leirakre. Manipursi da pokpa Kangleipaksigi mapari ama oirubana amadi masagi piturakba magunsinga loinina Hijam Irabot su sana khonabada adugi matik thawai yaurage. Mahakna naha oiringai sanarakpa masanasingi manungda hockey, cricket, football panba yai. Manipurgi puariga sagonaduna leiraklaba masana kangdasu haitoi singthore. Mahak wangkai kangkhul haibadi wangkai kang club ki makhada kang sanarage. Sana khonabada thawai yaurokpa khakta natana masung mamanaba amadi makha taba hauragliba naharolsing kaya maning makha tamna sanajaba ngamjanaba hena mating leba sanaroi pudoraknabagi manglan ama manglamme. Miyamgidamak khanba haibasa masibune. Ayak pharaga loire haiba nataba atopabusu semgatningbagi ithil ama yaubudune. Masina maram oiraga mahakna thawai yauna honaduna 1922 da Manipur Town Club linkhatuna sana khonabada hena kumang chauksinaba honakibane. Sana khonabasidagi amuk khajiktang nathaidaklaga hairiba matam simaktada sahitya haibadi literature dasu adumak ngaurakibasini punsi maikegi wakhalonda angakpa ma poksakibase. Sanabagi lamsidasu hiram amakak natte tongan ba masana kaya sanarakiba madusu icham chamna sanakiba nataba mayamdagi haithoi singthoiba ma adumak oirakibane. Masidagi amuk hendoktuna class 9 tamak tamhouba Irabotna literature dasu khut thaduna thamoi thumna changba singthaningai oiraba sairing isai kaya amuk iba horakiba sine. Ahan moina Manipur Town Club linkhatkiba sahi simaktada maitei chanu koba sairengi lairik phongke. Matamsida masagi chai 13 lom tamak subada ngairibane. Matamsida sanaroi ama oibaga loinana aiba masu adumak oikre. Maitei chanu hariba saireng lairik asidagi aikoina khangba yai madudi mahakse nupi singi thaunada thajaba amadi makhoibu awangba thakta pukhatpa pamkiba misak amane. Ningthona lengakpa matam ase praja singda pendabana pik thanna leinai. Masi lamdam asiga ki wanate pirtibigi mafam khudingmakta ningthau pankiba leibak singda adumak tattana thokpa tawdok sing amane. Nupibu hantana yengba mapuroiba leirabasu lukhra oirabasu natraga leisabi amabu oirabasu ningthau nobu pamkhrabadi adumak ningthaugi nupi oiba asigumba aki tujungningai oiraba wari kaya nupi singda chathaba miyor minai sing ase taraga leiba ngamdabadagi karigumba khara semdokningbaduna maram moiraga mahaki thamoida phaurakhiba wakalon sing adu saireng oina itoktuna nupi singda thauna piduna asigumba chanabi asigi mayokta amatoina lepa ngamnabagidamak saireng ase itorakibani haina lawbasu yai. Aiba mana piba itil se araiba nate. Saireng wareng isai amana laibak ama afaba mayonda purakiba pirtibagi history da mayam ama laikre. Asigumba aiba singi manungda 1867 gi Das Kapital likiba afauba German philosopher Karl Marx, 1869 gi War and the Peace ikiba Leo Tolstoy, 1902 gi The Lower Depths ikiba Maxim Gorky, India gi Bande Mataram ikiba Bankim Chandra Chatterjee amasung Jana Gana Mana ikiba Rabindranath Tagore maming panbe yai. Mahangna ikiba miyobagi wakalda ithil pikiba saireng waring isaina chingba kayagi manungda langam kholau taw hairiba saireng ase ningsingbi yai. China da Russia da lairaba miyamna joy oikre langam kholauna maikei tarada mai pakbagi joy danina ninkre matik asida phongdokliba se punsi maikegi mamangi video Hitler gi biography gi ani suba part matik ama panjaramba 1979 gi Russian Revolution da tamthiraba miyor minai chathaduna tawningbata tawriba lengaki mayokta lan haurakliba the leftist revolutionary kangbuna lan pamadu mai pakiba aduga 1911 gi the Chinese Revolution da su lan hauriba kangbuna ngamduna praja singda angba phangna otpa naiba toramba praja singbu namthaduna thamlamba lengak Qing dynasty namkhaiduna Republic of China semkhibagi lalau sing asidagi matau tamduna achan miran naiba achau masa khairiba amanga singi chanabina naihatpiraba matamdugi khunai adugi praja singda inot piba thauna hapa saireng otpa naiba tuhatpiba ningthaugi chana patha Manipur miyambu minaigum khalliba British singi mayokta lepnaba ithil pikhiba wahisingne. Atopa machin thauraba mayek amaga muk pallabada haigatchi wangna firalsi nganglaba lairaba singi ina lenau rusta langamduna jagatta purakba kanagi mai lairaba singi ina hauro awaba ahingi amamba koktuna masigi sumathakta punsi maikegi video singda tattana haijaba laibak ama chakotpa haibase sathok marang kaina puthokpa yaudana oithok loi haibase mangnasu ningthina phongdok pirame. Masina maram oiraga laubasingda thauna piba chathok hena puthoknabagi wakhalonda laubasingbu ikai khumnaba utuna laibak amada makoina lauriba thawdang asibu singtharaduna iramke thangu ladu maya thangu thauna he lauba amukso hairi laukhau matam yauraga khawgani sanapho phau cheng haibasi kyamung yamna mamal yambagi haibabu aibana sanaga changdamnabane sana asina aduki batik tangbagum phau sisu tangi haibane phauda praman tawbani atop atopa laubagi chathok pothok khudingmakpuni mafam sida phausina mahut chillibase
Makha tarakpada minai yoling kokani haiba wahi parengsina amuk chathok pothok mipan tanglabadi mikha ponba haibadu adumak oiraga legani maramasina chathok marang kaina puthok laubuna tandraba matamduda mikha polaroi minai yoling thadoktuna mikha ponbudu toklagani ningtamlagani haibani mathangda amuk ningthauna phatraba manai masan senjau paiba mayamna laubasingi mamal khangbidaba makoibu thawai usitpidaba hanthaba miyengda yengbiba asigumba kaya sidagi amuk thorae Kangle masak kangle do ure do natau ure do Kugang tongbana nomlaga kongup tongbana chabane Laumi gi thawai laumi gi mai Amuk yolaboy Ine sumba pause makoi gi thawai ne Asumna chekshilu hai paudo Matang asida palliba kugang haibasigi wan toksi khangbirabadi comment section da thambirambada hena nungaijagane aduga mahangna iramba atopa saireng isaising mapung phana khangbirabadi madusu comment section da thambiramo asumna hijam irabot na thambiramba saireng isai wareng amamamgi wan thok nainabada topic ama adumak video amamam sembada mapung phagane Artha laina khunai aduda oiriba phibam mong mataududa saithaduna ibiramba yamna mamal yamlaba Manipurgi saiteda toromba achoba khudol singne Lairik laisugi mangal leitriba apangba chamjaraba prajasingi wakhalonbu sina chummi sina lali haina khangannaba hotnakhiba prajasingi hingbagi hak masak takpa thauna kaya pinaba hotnakhiba makoibu convince taunaba hotnaba haibasi araiba thabak amadi natkide haujikti lairik laisu ningthina hainaraba matamsidadi kanagumba amada masi phai phatte takpase laina thoi adubu matamdudadi masi oikide Maramasina laibak ama ahongba puraknaba hotnabada phajaba wahi kayana khunai aduda leiriba misingi thamoi huba makai ngangba haiba gyan tahanba ngamba yamna mathau tai masimaki daitaduni matamduda irabona lawkhibase adubu handak thokliba Manipurgi lanfam masida lairik laisu hairaba intellectual kayana ngangba phajabazarba wakalon lawsingi pukai oiba yaba maduna khulai oina sizinaduna lanfam masi mai pakba yaba kaya rajnitigi khut yawsinduna asingba miyoi asibu lanna uhannaba hotnakhibadumukti yamna laibak thibane Kanaguma kharana atamnana ngangbana yaba nate field da kumbira u lan yausi maduda khangani asumna karim kathainaba manba mongda phongdorakhiba khara thengnajake Masimakti yamna lanba wafamne lan matamdasu miyambu gyan tahanba ngamba aikoina masigi lambi sida chatlabadi mai pakani haibagi achumba lambi adu takpa ngamlaba mangal piba ngamlaba matik mayai kanba wahi singna naha kayagi thauna piba ngamlaba asigumba misaksing matamsida yamna maruoi makoigi wahi singna mama leibak nungsijaba naha kaya mama leibakkidamak sibagidana songthohalakpa ngamgadoribane khulai paiduna lanfam mayaida changliba madukhak lan yaubani marebak nungsibani haibadudi langane lan haibasidi chana taknaba change paisa changi motivation amasung knowledge change paisa walaba chanaba walaba motivation walaba gyal losing laitraba khulai matik chana pairabasu lan maichinabagi machak oigane chara helaga numit kyani lan thengnaba ngamgane khulai gi awatpa maru leinaba paisa darkar oiroidra Maramasina paisa taliba lalolitik tawriba financial transaction kaya amadi sathok puthokliba mayam se loina chap manana maruoi makoibu thawai usitana loina bagi mahuta khulai pairiba misak paisa taliba lalolitik tawriba misak lauba amadi thaunagi wahising mari makse chap manaba thakta leminaduna amana mabu ikai khumnaduna wakhalon manaraba kan khaktada lanpham kaya mai soidana pakane Wari makalaksage mahak 1924 da haibadi masagi chai kunipan surakpada Churchan Maharaj ki mayamba Rajkumar Chandrahas amasung Khuraijam Ningol ibemcha anigi machanupi ahal Rajkumari Khomdon Chanaga luhongke Khomdon Chana aduki matik hauna lonchat khangbi mapuroibagi aningba apamba miyamgi yaifanabagidamak hotnabada kathokraba mahaki wakhalonda kedaunungda ayetpa apanba pikhide Isham samna Irabot ki pamjariba lambiduda chatpada yamna supportive oikhi haibane Laibak thibadi Khomdon Chana amasung Irabot ki macha yaukhide macha yaudabagi nungaitaba penjadaba masigi mathakta mapuroibaga kenazaba oinazaba nungsi chanana leiba phangjakhidaba mayam masigi ningamdaba amadi adumak leiramloi hainingai leite adubu mahak phongdokhide amadi Irabot na miyamgi damak khanjaba chen chongbada thongna hapke masimak Khomdon Chanagi tonganba top magunamane Mahak Lamdam sigi art and culture sibusu yokhatpa aduki matik pamjage chatnabi nat haibase yaudana Lamdam ama malemda kamdongnu masak takane jin khongrau tops goggles na leitenglaga masi Manipuri ni hairuba yaroi blazer coat suit taina masi maitai ni hairuba yaroi Iramdam masak takpada aigi chatnabi lon phije chakcha maru oirage Maramasina Irabot na drama tamba yauksinduna 1925 da Narsinga kauba drama ama sanaduna kumutki saktam langke matam sifawda mahak sanaroi aiba amadi lilaroi oidina tongan ba hiram kayada miyamga loinana chatminaduna swathauraba khunai ase mangjil thana chingkhanaba kanna honake mahak nupagi saktam langba kaktana tana nupigi saktam su langke amadi lilaroi ama oinasu top pa ithilama adumak piba ngamke
अरेप मरुप हाइना मिंगथोनबा मरुप अनिगी नुंगसिनबदा बेस तौबा लीला अमदसु चंद्रसिंहागी सकतम लांखे असुमना ड्रामादा थवाई यारोकपुदुना अमदी तुंगी मिरोलगिदमक खल्लगा मणिपुर ड्रामाटिक यूनियन MDU कौबा मणिपुरगी ख्वाइदगी लीरबा थिएटर से 1931 दा लिंखतके माके आर्ट एंड कल्चर की मतंग से लापदा यामना नुंगाइबा वरी मतेक अमा लेरी मदुदी 1944 दा बांग्लादेश दा पोकपा अदुगा वेस्ट बंगाल दा चौरपा इंडिया की अफाव राइटर कंपोजर पॉलिटिशियन हेमंगो विश्वासना असुमना हायरमे 1944 दा वेस्ट बंगाल दा पांगथोकपा डिस्ट्रिक्ट किसान सभा कॉन्फ्रेंस असिदा इराबोना प्रेसिडेंट ओइना सरुक यारमे कॉन्फ्रेंस असे लोइरगा कल्चरल प्रोग्राम अमा पांगथोकलमे हाइरबा प्रोग्राम असिदा झुमूर डांस कौबा जगोय अमा अथरनालागी चा फार्म सिंगी सिनमी मयामना सारिबा जगोइदु इराबोट प्रेसिडेंट की फमफम दा फमलंबदगी तोकथोकलगा जगोइ सारिबा मयाम मरक्ता चंगचिनदुना यावसिललमे लोइबा फावबा तान अमता कायदना इराबोना जगोइ सारकपदु उबदा हेमंगो अंगकपा पोखिबने असुमना नाटका मरी लेनबा जगोइ इसै लीला ड्रामासु यामना पामजरखे मतमसिदा क्लास 9 फावबा लाइरिक तमलकपा हाइबसे महिगी थाक्तदी यामना वांगलबने मंगा सुबी हाइबदी क्लास 5 फावबु तंबा मीगी मसिंग यामना यामलमदे 19th सेंचुरी हौगलकपा स्वाइदा इंडियाबु खुदुम चल्लगा लेरिबा ब्रिटिश सिंग अमदी इंडिया की लाइरिक लाइसु हैरबा कयागा मानदुना इंडियादा लेरिबा मिपुम खुदिमक लाइरिक लाइसु हैनबगी पांदम एजुकेशन की अकनबा इन्फ्लुएंस अमा लाखरबने मसिगी अकनबा साफु असे मणिपुरदसु यौरखे ब्रिटिशना पुसिलकपा मई मसिंग तमनबगी थौसिल थौदा कया निंगथौ मसासिंग यानिंगलमदे थवाई यावरमदे मसिगी मौता सरित सरात सगोल कांगजै थांगता सगोल तोंगबा मुकनाना चिंगबदा ओइना थवाई यावरमे इंग्रेजी तमलुरबदी सोंगा समनबा याहलमदे इरु लुजदुना इमुंगदा चंगहलमे नुपी मसासिंग इंग्रेजी हैख्रबदी ब्रिटिशना पुदुना सत्खरगनी हाबिगे आरानबा थाजनबदुना लाइरिक लाइसु तंबसे मंगम सालमदे मणिपुरदा चंगलखिबा अहानबा पॉलिटिकल एजेंट कैप्टन गॉर्डोना इंग्लिश बेंगली मणिपुरी डिक्शनरी फावबा फोंखिबा लैखे इंग्रेजीना लाइरिक तंबीबसी मांगी हाइदुना मैतै मसा ओइना ओजा ओहेंदुना लाइरिक लाइसु तंबीनबो होनके असिगुम मयामसिगी मरक्ता इराबोना क्लास 9 फावबा ढाकादा तमलक पाइबसे थाक यामना वांगलम्मे माके हईसिंगबा लाइरिक लाइसु हईबदुना 1927 स्वाइदा मोइरांगखोंगी LP स्कूल दा ओजा ओइके असुमना ओजा अमा ओइदुना लाइरिक लाइसु तंबीबगी लमदा थवाई यावना होनरमे अदुबो माके तमजनिंगाई ओइरिबा ग्यान लौसिंग अदु येंगदुना निंगथौ दरबारना 1930 दा सदर पंचायत की मेंबर की फम हाबलमे मतमदुदा महाक लुपा 15 की थागी तोलोब ओइना पिरमे सदर पंचायत हाइबसी मतमदुदा ख्वाइदगी चौबा क्रिमिनल कोर्ट अमने मेंबर खक्ता नतना टैक्स थीरोइदबा लम मोइना लौफम हेक्टर 15 अमसु पिरमे मसिदगी ओजागी सिनफमसु पोथाखरे निंगथौ दरबार की थबक तौजरबसु निंगथौगी सोपनम शासनगी मायोक्ता अमदी ब्रिटिशना मणिपुरबु खुदुम चंचिलगा लैबा मसि पुनमकी मायोक्तादी अदुमक लेबलमे मतमसिदा महाको थबक तहोनकिबसे लैंगाक अमदी मतमदगी ब्रिटिश की मायोक्ता इहौ कया हौरक्तनबा मखोगी मायोक्ता खोलाव कया लाउरक्तनबा मोइथेम तौबा ओइरंबा याय हाइना लौबसु याय इराबोट की पुंसीदा ख्वाइदगी अचौबा मायोन अमा लाखिबसे महाकना निखिल हिंदू मणिपुरी महासभा अहानबदा मणिपुरी सभा हाइना कौखिबा ऑर्गनाइजेशन से लिंखतखिबा अदुदगी नी हाइना लौबा याय ऑर्गनाइजेशन से 1934 की मे की तांग 13 सेमखे हाइना DIPR की डायरेक्टर ओइबिरंबा हाइट्स बालकृष्णन इखिबा 2019 की सेप्टेम्बर थादा फोंखिबा मणिपुर टुडे दा निंगथिना पल्ले मतमसिदा निंगथौ चोरसान महाराजना प्रेसिडेंट ओइके अदुगा इराबोना जनरल सेक्रेटरी ओइके ऑर्गनाइजेशन से फॉर्म तौखिबगी मरम से मणिपुर की मपानदा मचोय मचोय तारिबा मैतैसिंग असि अमतोइना पुनसिनबा अमदी मखोइबु इरमदम सिदा कौबीदुना अहानबो ओइना अचौबा मिफम अमा सिनबगी अयाबा पिबियु हाइना चुरचान महाराजदा हंगतपदा याबिरक्तुना सेंखिबा ऑर्गनाइजेशन नि हाइना इंटरनेट आर्काइव ता यावरिबा निखिल हिंदू मणिपुरी महासभा हाइना मिंगथोनबा लैटोंबम यायमना 1983 दा इखिबा लाइरिक असिदा मयेक सेंगना पल्ले निखिल हाइबदी संस्कृत मरोलनि आर्थना अपुनबा हाइबने अदुगा महासभा हाइबसिसु संस्कृत मरोलनि इंग्लिश दा कांग्रेस अदुगा मणिपुरी दा हाइबा तारगदी अचौबा मयाम तेंदुना फंबा मिफम हाइबने हिंदू हाइबा मा यावरिबसि मतमसि मणिपुर दा पाक्तकना हिंदू धर्म चलिंगै मतम मोइबना हापखिबने तौबतबु थबक थोरमदी मैतैसिंग पुनसिनबा होनखिबा मैतैसिंगदमक सेंखिबा ऑर्गनाइजेशन अमने ऑर्गनाइजेशन असिना इराबोटना लुचिंगदुना अमांग असिंगी चटनबी सोंगना समनबा यादबा धर्मगी अकुबा मिडियं कयासिगे मायोक्ता लैदुना अमदी लाइरबा मियामगिदमक थबक कया पांगथोके मसिगी अहानबा मिफमसे 30 मे दा फमदुना वेस्ट बेंगल त्रिपुरा बर्मा अमसुंग मणिपुरदगी अखंग अहि प्रजा कयाना पुन्ना निंगथौगी कोनुंगदा फमखे अहानबा मिफमसिदा मणिपुरदा महि मसिंग तंबगी लमदा वारिप कया लौखे वारिप सिंग अदुगी मनुंगदा मणिपुरी खुदिमक लाइरिक तमदबा यादबा नुपा मसा सिंग स्कूलदा नुपी मसा सिंगसु अदुमक लाइरिक तंबा याहनबा मैतै मयेकबु मणिपुरी खुदिमकना हैतबा यादबा अमोइना तमनबा होनबा हाइबा कया यावरे अनिसुबा मिफमसिना असमगी सिलचरदा 1936 की जनवरी थादा अदुगा अहुमसुबसिना बर्मागी मंडलेदा 1937
1997 February thada phamke mifam asi chatpada mahaki mandalay khongchat haiba yamna maming chatkiba lamkoi wari ikhibane aduga mari suba sina 1938 ki December thada Imphal gi Chingha ground da phamkibane ahum suba session aduda maitai mayak ase sakhangnaba lairik laisu tambada sijanaba pugatpa haukrabane mari suba session ase Churachan Maharaj yaukide aduga mamingsu Hindu haiba se lautoktuna Nikhil Manipuri Mahasabha haina onthoke mifam asida mahakna Bande Manipur Mataram haiba kholau laudana British ki mayokta kholau kaya lauke kholau sing adudi British na Manipur gi thabak tharomda yaukshindaba Manipur masana lengakchaba ching amasung tam haina tongan khaidoktana apunba administration lehenba Rani Gaidiliu jail dagi thadokadabani haibasini asumna mari suba mifam asidagi di Nikhil Manipuri Mahasabha ase achouba Manipur gi amatta ngairaba political party oirakhe NMM ase ningthogi mayokta lerakpa amadi British ki mayokta lerakpuduna 1939 gi February 15 da lona yadaba illegal organization amani haina lauthokre adubu makha tana organization ase adumak thabak makha satharame Irabona khwaidagi yaningkidaba se amang asengi chatnabi songna samnaba yadaba sini songna samnaba yadaba atonba jati lairaba singbu tuhatpiba tathi tawoina loina biba kaya segi mayokta matam khudingmakta lepke mahakna yamna sahi nauringaidagi adumak asigumba chatnabi sigi mayokta leirakrabane masigi khudam oiba yaba yamna nungaiba wari ama lei mahakna Johnston School da tamlingai mahaka class amada da taminaba satra mamanaba amada classroom da changlakliba oza amana khongpakna kaurubagi wahaudagi kanamatana masigi mayokta leikidrabasu ozadugi mayokta mahakna kholau kya lauke mahakna chongthorakpaduna ataisu matung ilaktuna Manipurgi puari da ahanboina satragi yahu lake amadi asiguma yamna tamthiba thawai usitaba manadaba miyengda yengbiba satrabo ikai khumnadaba se amuk hanna tawdanaba khongjang kaya changsinke wari makha laksage asiguma songna samnaba yadaba channabi masida sunatana ningthaugi channa pathapta chandon thinba pamjaba singna chandan thinbagi tax loriba pion chakthak haiduna ningthaugi darbar da thabak tawriba employee kaya praja singna chakthak khulamme masigi mamal praja singda hanjalamde masigi thong sigi mayokta thong lanbagi tax pachil masum haibadi patagi nga phabagi tax anga mathau singbu lairaba praja singna dolaida puba yarek santri asigumba yamna ka henba taxing asigi mayokta matam khudingmakta leblamme mase miyobagi hingbagi hak thongauna badugi manung challe hairiba sing asigi mayokta khongjang kaya sangsinduna manaba khunai ama semningbana mahakna panchayat ki thabak ase adum tawduna leirabadi ningthaugi sasan adugi mayokta thabak amata tawba ngamlaroi khangbana amadi British ki mayokta su tamna Nikhil Manipuri Mahasabha na thabak tawrakpa aina yadaba organization ni lauthorakhiba kayasina mahak 1939 March 13 da panchayat ki member from dagi resign tawke miyamga punna thabak tawminabagi wakhalonda sotharaga leiriba tuhat nehet piraba khunai asibu awangba manaba thakta pukhalamnabagi wakhalonda yamna nungaina tolop charaga leiba yaramba punchi marelado kathokhibane mahaki lofam hector 15 adusu handoke matamasi da yamna laibak thiba thodok ama amuk thoklare loilam mapu British ki khujin thoranga Manipur dagi lalolitik tawba mapalom dagi changlakpa marwari mayamna British ka manaduna cheng punamak laisin khiduna mapalom da thadoklame angakpa phangna cheng gi mamal se tangkhat khirame tangba natana paisa chabun puthokduna leige haibada cheng phanglaktrabane matamasida mapanda cheng thadokpa thingnaba lamdam asigi thauna pharabi ima iche indon lising kayana British ki mayokta khwairamban kaithel da laktuna ihau kaya hauke adubu cheng chingthokpadi lepa kauba lekhide cheng chaningai leitabana chara henaba kaya yausilake maram asidagi 1939 December gi tang 12 da kaithel da nupi lising kaya pulaga akanba yau haurakibane gari da cheng chingthokliba punamak thingkhibane Marawari singda cheng yonba yaroi haiduna thingjinkre numit asibune Manipur ki history da anishuba nupi lan haina khangnaduna hauzik phawba December gi tang 12 asibu anishuba nupi lan ningsing numit haina palan tawribase numit asida sifai gi sangin na thinbada nupi kaya sokhibane tarai ba khongjang oikidabane British ki lanmi singa hakthengna thengai nakibane matamase Irabot Tripura da leiriba matamne pawase hek tabaga thuna Manipur da laktuna asokpa nupi kaya hospital da leiribadu unarame amadi maki wahi kaya na nupi singda ahenba thongna hapkibane matung mioi lising mariga punduna Irabona uwa kaya phaijinduna gari kaya thingjinduna mapanda cheng thadokpa yaroi haina khongchang kaya sangsinkhibane aroibadadi lengakna warep loduna cheng chingthokpa lepke matamsida British ka punna ningthaugi sasan da leminabana British ki ka henba thausil kaya ningthau Chorachan amasung darbar member singnasu khangsinnadana leikhibane awabase hairiba senjau paiba anga mathau singdi thoidongna thengnakhidabana wabana kham thenglaba lairaba sura nomlaga chariba chamjaraba praja singi awaba kaya do usinaramde khongjang ase makha sangtharake hena chauthorake British ki lengakta piriba tax kaya pidanaba warep lowke miyam tinba mifam kaya da Irabona ngangkiba wahi kaya na praja singi thamoi yauke amadi thauna lising oiduna lengaka thengnaba ngamgani amadi praja aikoina mai pakani haibagi thajaba nongmagi hengalake hairiba nupilan asida hakthengna yauksilli haibagi maralda mahak Nikhil Manipuri Mahasabha dagi su tanthoke
Masidagi toktuna nupi langi thogdok asigi matung anuba political party Praja Samelani mahakna president oiduna 1940 gi January da semke. Masida sunatana nupi lan sigi matung nupi gi akanba ihogi shafuduna Irabot na nupi gi lup Mahila Sanmilani su semke. 7 January 1940 numida sida Yaskul Police Bazar da miyamge achoba mifam amada laingakna chathariba miot minai Manipurbu British ki loilam makada aikoibu namthaduna thambiriba sigi mayokta miyam thoglaktuna amatoibagi kholau lauminarasi khongjang kaya sanction minarasi haina akan ma wafam kaya thamke. Wafam sing asina maram moiraga government gi mayokta ihau sagatli haibagi maralda 9 January 1940 da phake amadi chai ahum jail da leina ba warep take ahan bada Imphal gi jail da thamlame adubu jail manung da oiram leba pibam jail da leiriba mi singbu tati toina tobiba amot pana pik thanba mi gi leifam mandraba pibam adugi mayokta amuk jail manung da ihau sagalake. Masidagi mahak kona amuk 21st March da Bangladesh ki Sylhet jail da thake. Jail da thamdana maki mathongna hantaraktuna ihau sing toksa khargani khaluba British ki wakhalun adugi ona taina bada lake. Jail da leiringai India ki political party Congress amadi communist ki leader sing thengnake matam asidagi ne maki wakhalon da communist ki achoba mami takhibase. Communism haibasi leibak adugi lenga ki mawongdu leibak tu da leiriba resort chathok pothok khudingmaktu leibak tu gi praja khudingmakna chap manana yenagadabani haibane. Isam samna achomacha khaidaba chap manaba level tu da leibak tu gi miyam punna leiminabadubune. Aduga communism bu thazaba masida support tawriba misak tu bu communist saina khangne. Irabot na hanadagi achomacha khaibasi yaningdana lakpaga communism gi wakhalonsi pamjakhibane. Jail da leina communism gi member oishinke. Jail manungda India gi politician kaya thengnaduna anoba gyan lausing kaya tansilake. Mahak 1943 20 March Sylhet jail dagi thadorake. Adubu Manipur da changbagi ayabadi piramde maramasina mahak kasar da leike. Mafam asida su mahak tumina kaidongda leikide. British ki mayokta changchenba loubasingi ihau kaya da yauksilame. Punjab ta pangthokpa tare chuba Indian Kisan Sabha saruk yarwe aduga Bombay da 1943 gi Megi tangkul humdoi dagi June gi ama phawba pangthokpa Communist Party gi achoba mifam amadasu kasar gi special invitee oina yaurame. Ma communist oirubagi damak Silchar da security na phaduna 15 September 1944 da jail da leike. Masigi matung 10 January 1945 da thadorake. Laibak phaba haigadoribra natraga laibak thiba haigadoribra mahak matam kuina Manipur da changba yarudraba matung numit tare ni khaki ayaba piduna 2 September 1945 dagi hauraga tang tara phawba leiramke. Matam kharaga sangthanaba haijabada yaramde asumna kasarda amuk halake. Lau basingi organization Kisan Sabha da mahakna General Secretary oiduna lau basingi damak thabak kaya paikhalame. The Surma Valley Kisan Sabha gi president su oike Kisan Sabha asina lau basingbo aduki matik hanthaba thakta thambiduna lau mapugi yumda changbada phena tongba yahandaba satin khallaga changba yahandaba makoina pakagi yum saba yahandaba guha tawba yahandaba u kakpa yadaba asigumba chanabi mayamasi muthatnaba kanna honakhibane. CPI gi member oina 1946 ki kasar gi election da su thengnaki. 1944 Second World War gi matam asida Netaji Subhash Chandra Bose ki lising makada lan tawduna India dagi British tanthokadabani haibagi wakhalo Indian National Army INA form tokduna Japanese Army ga loinana Manipur yaukselakarbane amadi moirangda India gi firal ahan boina pahelibane matang ase prithvi da fascism kanna kankhalakma matamne Europe ki Italy da dictatorship Mussolini Germany da Hitler na laingak ko matam sine fascism haibadi opposition bu namthaba lanmi na panba dictatorship gi laingak mawong ase bu khangnagane. Hairiba matam asida Japan asisu imperialism moiba leibak amane. Imperialism haibasi fascism gasu hairap adum managane. Maram asina Iraboti fascism gi mayokta leikiba luchingba ama oibana Maharashtra Chanda Manipur da changsilagliba Manipurbu thugaiba yaba mitop khudingmakki mayokta leiduna Manipurbu kannabagi wakhalonda chithi ama iraglame. Aina jail da leiraba phawbada wakalda asumna phawe madudi karigumba prithvi sa fascism na mai pakraba prithvi gi civilization amadi na chatnabidi mangkhragane. Micham miyamge ning tamba matam chuppagi oina manglagane. Karigumba fascist na pankrabadi he na kudong thigadoriba awafam da tagadoriba se apikpa phurup leibak masa singne mahakna communist bu thajarubaduna fascism gi mayokta leikibane. Maram asina Japanese na Manipur da British bu thengnanaba changlakhiba karigumba Japan na mai pakrabadi Manipur se Japan gi makhada leiba se pamkhide. Matang ase Manipur gi aiba sing Irabot gi maramda thijin humjiliba singi wakhalonda manadaba khajikti leiba controversy khajiktang leiba wafamne. Aroibada chahi taruki matungda 1946 ki March 3 da Manipur da changba yabagi ayaba phangke. Manipur da hek changlakpaga British ki lengak ase muthatnabagidamak khongjang kaya sangshinke. Praja Sangha kauba political party Krisak Sabha amasung Communist Party gi akanma yau kaya sagatke. 1947 gi November gi tang 13 da Irabot na luchingduna Kanglup mapan gi achoba mifama kaurame masida chingmi kaya amasu punchilame. Ching amasung tamda thengnariba common problem sing khananaba amato oina punchinduna chaminanaba warip kaya laurame.
Hijam Irabot na Hindu Dharamada kan khalakpa matam amang asingi akan masafu ama lairingai matam asida asiguma chanabisigi mayokta chingtam ama toina chaminanaba kanna honarame. Asomna akan makhongjang kayaga loinana British Manipur thadoktuna 1947 ge August tang 13 da ningkha tamba leibaga ma oheuke. Masigi hek thangnaba numit 15 August 1947 dana India sa British tagi ningkha tamkre. 1947 da Manipur ge Constitution Act semle aduga ahan boina 1948 da Constitution Act asigi makha da election tawe. Masida Irabot na Krisak Sabha haiba magna semkiba political party asigi member oina Willow constituency da mai pake. India ki Constitution haibadi laibak asigi channa pathap semkibasina 1949 dane aduga channa ba haubana 1950 gi 26 January dagine aduga India ki ahan ba election pangthokpana 1951 da pangthoe law semba channa pathap semba democracy ki machak ama oiriba election khudingmakta Manipur na loina hale asomna 23 August 1948 da Manipur da ahan ba Communist Party mahang linkhatke 1949 की September को माथोइदा महाराज बुद्ध चंद्रगा इंडिया का नामपू द मर्जर एग्रीमेंट की सही तौन की बगलोइना 15 October 1949 दगी इंडिया द तिनख्रे यामना लाइबक थीरिबदी ई पाव कया खंगनद्रिङै वखल लौसिङ कया लैनद्रिबा मतमगी खुदोंचाब लौदुना मणिपुर सा मुथतनब होनरखिबा सिने इंडिया द तिलुबगी पेनद्रिबा मतम असिदा मणिपुर प्रजागी थमोइनुंगी वा खंगद्रिङै अखोइना करी खल्ली करी पामली इखन खंधरुबा तौदना अमदि मणिपुर की पुवारी मसक खंगदना मतमदुगी अनौबा इंडिया गवर्नमेंट की होम मिनिस्टर अमदि डिप्यूटी प्राइम मिनिस्टर की फम पाइरिबा सरदार वल्लभभाई पटेल ना अथुबा वारेब अमा लौसिलखे वारेबदुदी इंडिया की नॉर्थ ईस्टर्न रीजन की सरुकसिंग मणिपुर कासार लुसाई हिल्स अमसुंग त्रिपुरा यावना मफमसिंग असे पुन्ना पूर्वांचल प्रदेश कौब स्टेट अमखक ओइना ओंथोकनबगी वाफमसिने कयादा लाइन लौरिबनो मफमसिदा लैरिबा मियाम से फागीगुम पंगतौ तौबा याबगी मोंगदा उखिबा जाला अखोइ मयाम से इपंग पंगबा ममा लेबाकबु योंथोकलगा चाबा ngamba ngakta oina ukiba jala अखोइबु नमदुना मखोइगी खुबामनुंगदा तिलहनखिबा अदुगा अमुकसु मणिपुर हाइबा लमदम से मुथतनब होनखिबा कयादा लाक्सना खनखिबा वाखलनो करिगुमा मसिदा अथिंगबा पिरमद्रबा ngasi अखोइना लैरिबा लैबा मणिपुर कंगलैपाक असे नाहन बुलंबसु यारे हारिबा सरदार पटेल की वाफम असे इराबोटना सुन्या याखिदबने 1948 के सेप्टेम्बर की तांग कुनमाथोइ नुमित असिदा MDU हॉल असिदा मणिपुर प्रजा संघ अमसुंग मणिपुर कृषक सभा की खुथांगदा इराबोटना अचौबा मिफम अमा हारिबा अनौबा स्टेट सेमबगी यानिंगदबगी मतंगदा सिललमे हारिबा मिफम असिदा मफम खुदिंगमक्तगी यामलबा मियाम तिनके मथंग मफम खुदिंगमक्तगी लाकपदुना पुंगदोंबम हारिबा मफम असिदासु प्रजा मियाम थोमजिलकपदा मफम अदुदा मियाम अदुबु थत्तुना थमलिबा पुलिसिंग अनिगी मरक्ता अकन ममोंगदा मुक्नरकपदा पुलिस ऑफिसर अमा मफम अदुमक्तदा हाके थौदोक असिदगी हारिबा मणिपुर कृषक सभा अमसु मणिपुर प्रजा संघ अनिसे आइन यादबा लुपनी हाइन लाउथोके अमदी इराबोटपु फानबा एरेस्ट वारेंट इशू तौखिबने इरमदम असिबु काइदनबा खोंजंग अमा चंगसिनबा हाइबसे तसेंगबदी प्रजाना खोंजंग अदु चंगसिनबगी महूत लैंगाक अदुना ओइना हाना थेंगनाफम थोकपने लैंगाक अमा हाइबसिबु लैबाकतुबु ngak सेनबदु नत्रा मणिपुर की फननबा हाइबसिदा लैंगाक अदुदी यावदब्रा हौजी हौजिकसु लंबी सेंबियु नेशनल हाईवे दा अयेत अपन थोनबिगनु ILP चटनहलु NRC चटनहनगदबनी मणिपुर काइबे यारोय हाइबसिबु लैबाकतु अफबा माइकैदा चची हाइब नत्रा अदुरबदी प्रजागी यहु ngaइबगी महूत लैंगाक अदुना हाना वा खंगना तौफम थोकपने आई थबक हापियु आई पैसा पाहनबियु आई मी हाटके अयाबा पियु हाइना पर्सनल ओइबा डिमांड तौबदी नते अदुरबदी लैबाक असे हेन मांगजिल थानबा खुमांग चाउसिनबा होनबा अफबा थबकमा पाइखटपसिबु प्रजागी यहु लाक्त्रिबा मकै तौदबसिबु मतिक चाबा लैंगाकनी हाइबा यागदरने ngasi फावदा ममांगदा पानखिबबु ओइरो हौजिक पालिबबु ओइरो यहु अमा लाक्त्रिबा फावबा लंजाव अमा थोक्त्रिबा फावबा लैंगाकना खंगना अफबा थबक अदु मांगजौनना पाइखटपगी ममी तादबसे इरमदमसिदा पोक्लुबा मिसक अमा ओइना कयादा लाइबक थीरबनो मसिगी खुदमने मतमदुदा इराबोट की यहुगा मुक्नखिबसिसु मणिपुरबु मुथतुना अनौबा स्टेट अमा फॉर्म तौबा हाइबसिबु करम्बा ममा लेबाक नुंसीबा थमोइना यानिंगदौरिबनो अदुअरबदी इराबोटपु फानबा होनबगी महूत मतमदुगी लैंगाक अदुना महाका वा तानाफम थोखिदब्रा मितोपना अखोइ नुंसीदबदु ngak थमगिसि अदुबु मतमदुगी मणिपुरगी लैंगाक अचौ असंग कया याउसिनदुना अखोइ मसेल यंगथिनदुना मपुना यानबा चत्तुना इराबोटबु मिरोट ओहेनखिबा हाइबसिमक्ति थमोइ सोकना पेंजदे थौदोक असिदगी इराबोट अदुमक मिरोट ओइख्रे खुलाई पाइदुना लालहौबु ओइना लैखे बर्मादा चेनखिदुना खुलाई पाइदुना गवर्नमेंट की मायोक्ता लान हौखे चिंगनुंग मानुंग कयादा वाना लेनखे असुमना मेडिकल फैसिलिटी लेतबा यामना मनुंग हुंजिनबा बर्मा की अंगो चिंगदा यामना कन्ना नारक्तुना लायेंगबा याबा हॉस्पिटल की खुदोंग चाबसु लेतबना मरम मोइरगा 26 सेप्टेम्बर 1951 दा मालेम से थादोक्तुना चटके
ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯤꯡꯊꯥꯕ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯄꯣꯛꯄ ꯅꯨꯃꯤꯠ 30 ꯁꯦꯞꯇꯦꯝꯕꯔ ꯑꯁꯤꯕꯨ ꯏꯔꯥꯕꯣꯠ ꯗꯦ ꯍꯥꯏꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡ ꯄꯥꯂꯟ ꯇꯧꯔꯦ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯟꯖꯔꯤꯕꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯄꯟꯕꯗ ꯆꯤꯊꯍꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯈꯤꯒꯗꯕ ꯃꯔꯝꯅ ꯃꯔꯨꯑꯣꯏꯕ ꯈꯔ ꯈꯛꯇꯨꯗꯃꯛ ꯈꯪꯒꯠꯆꯕꯅꯤ ꯃꯍꯥꯛꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯖꯔꯝꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯊꯝꯅꯕ ꯍꯣꯠꯅꯔꯝꯁꯦ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯊꯧꯅꯥ ꯐꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯁꯦ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩꯅ ꯃꯌꯥꯝꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛꯁꯤꯒ ꯂꯣꯏꯅꯅ ꯕꯤꯗꯥꯏ ꯂꯧꯖꯔꯦ ꯑꯊꯨꯕꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ